Irang manung da lakhiba amadi logi wangmada paiba khutsu khutlai sing district ki police station sing da khutlai paiba sing na sinarpa leptre district police amadi Assam Rifles da khutlai kaya khutsinnarakle MLA sing na hojik fauba popular government ama semba ngamdaba haibasi yamna ikai ningai ni ngamloidaba oirabadi miyamgi mihut oiba tokpiro haina Shiv Sena Manipur Pradesh ki maikai dagi thamlakle RPI Manipur State ki youth wing ama Delhi da hangdokre naha singna politics da yausinduna hanagi motlaba politics asi muthatna bahotna si haina maheshwar thaunau jangna phongdokre amasung climate change na pirakliba chaitheng athengna bahaibasi global challenge amani ngalingai matamdagi ngakthokna bahotna ho bahaibasina khwaidagi pai haina governor na phongdokre Mayam Bukhurum Jari Adom Nengbir Impact News ni ay SONALEE MAIBAM na hujik pungja si Faubagi Mariba Pausing Miyam de Pizari Irang manung da lakhiba amadi logi wangmada paiba khutsukulai sing district ki police station sing amadi Assam Rifles da khutlai paiba sing na sinarpa leptre ngasisu Kakching district police da nongmai bom amadi atai khutsukulai kaya pikhatlakre district asige tongan mafam dagi pikhatlakhiba khutsukulai sing adu Kakching gi SP office Paumi Singi mamangda puthoktuna utke police da pikhalakhiba khutlai sing aduda rifle Kuntramari pistol manga hand grenade tarahumdoi tube launcher kun 81mm gi mortar cell taranithoi BP plate BP jacket helmet magazine nongmai maru walkie talkie military boot amadi uniform kaya yauri hiramasiga mari lainana SPTH Bikram Jitna state asigi chinga masung tamgi tongan mafamda lona yadaba maungda leiriba khutlai sing ase hayeng fawgi manungda pikhalakna ba governor na thakibane District Police ki maikai digi so governor gi apel asibo hena mapung fahanaba district asta leiriba miya maru oina CSO club amadi maira paibi luchingba singna Singapore na faminaduna miyambo wakhal tahankhe masigi matungda miyoy kayana voluntary oina laknaduna district police ta tongan makhal gi khutlai sing leptana pikhatlakli masigi damak district police ki maikai digi su miyambo awang mathakta ikai khumnai loina na district police ki maikai digi su district asida makhata na pamdaba thodok sing thoktana ba ahing nungthil naidana angamba thakta hotnakhigani haikhe Looted arms illegal arms to the Kamagi Manunda deposit to Biro Haiba Pilama and the Apiladu for the district police Kitar Tagisu, Pradamiam Sing da club the MAIBAM, TSO Sing Amsung Mara by the MAIBAM Sing Tokina and then the meeting to Zeraga and to Kamina, Mati Popanga do Pradamiam Punayo Holinessigi had a meeting to Lakibani, see Madugi result the Moina, and see Kulai Yama, Snebire. Sinariba missing a doggy, my Matade quite disclosed to Zetre, Adu Hariba, result as it Tana Bitonta, Honaminakiba, CSO Sing, Sungi Maibin, Marapai Bising, Punomapusu, District Police Maikadagi, targets of a conductor. Bisnupur district ke manung chanba Fuwala village ki volunteer sing na Fuwala Peace Committee ki khuthangda Bisnupur ki SP the high explosive hand grenade ahum magazine yawa country med sniper ama 12 bore pump action gun ama local med .32 pistol ama .32 gi maru ahum tear smoke cell tara nongmai makha khara nongmai ka pa yariba maru kuntrani thoi head paka tara humdoi ahangba magazine ama khungubzura ani BP jacket tarani thoi iron plate manga baufeng radio set ahum baufeng charger ani khuchina rakhe Thanga Assembly Constituency ki manung chanba mafam singda ki sukhutlai kaya Moirangi Subdivisional Police Officer amade Kaibulam Jau Police Station ki officer in charge da khutsina rakhiba khutlai sing adude double barrel ama 303 ki maru kunmari 7.62 ki maru tarani thoi 5.56 ki maru tarama thoi 7.62 ki MTKS kunmanga 303 के MTKs taramathoi tear stun grenade ahum BP plate ahum 51mm mortar ama magazine pouch ani helmet ahum walkie talkie ki charger ama BP jacket ama insas ke MT magazine amane
Thobal District Police के SP Dr. S. Ibomcha Singh amadi mahaki team da su khutlai kaya khutsinnarakre khutsinnarakhiba khutlai sing adudi magazine ga loinaba 303 rifle ama magazine yawba 303 Mark 3 rifle ama magazine ga loinaba SMG carbine ama 40mm lethot gun ama magazine ga loinaba .32 gi rifle ama tear smoke grenade anti riot ama 38mm anti riot rubber bullet ama tear smoke cell normal ani tear smoke cell soft nose ani ni Imphal East ki Khundrakpam AC ki manung chanba Pukhauda khulngakliba khunja amadi maira paibi singh na sagol mangda leiba Assam Rifles ta yamlaba khutlai singh khutsinnarakre Assam Rifles ta khutsinnarakhiba khutlai singh adude magazine ga loina na 9mm carbine ama 303 rifle ama 12 bore double barrel gun ama country made rifle ama tube launcher manga insas ki magazine ama 303 ki kapayari ba 303 maru taruk kapayari ba 12 bore shotgun gi maru tara mathoi Baofeng ki wireless walkie talkie set ahum Kenwood ki walkie talkie set ama Motorola ki charger ahum hand grenade ama 80 WP grenade taruk hand grenade ki fuse manga tear gas grenade ani gas smoke cell ama mini flare cart ama 7.62 mm gi maru ani 9 mm gi kapayari ba maru ahum 303 gi blank round maru manga 5.56 gi maru tara tactical vest tara helmet ahum ni Assam Rifles ki maike de gi su state asibo mahausa gi punsi da hanjinna bagi damak angam thak ta hotna gani miyam na sumi pai ba pokpi ganu haibo wafam kunja singh da thamlong ki haire State asigi ching amasung Tampaki district singi security force na thi bahumagi thabak lep tana chathaduna khutsu khulai fagat pa leptre police tagi fangba pauda Technopal district ke More police station konba H Monjang village ke akoibada thi bahumagi thabak chathabada detonator yawba ke ji manga makhairom lumba IED ama fitara rom sangba pampi ama pompi bom ahum fagat pangamki State asida laingak sembangambagi MLA masing laina hojik fawba popular government ama sembangamda bahaibasi yamna ikai ningai ni haina Shiv Sena Manipur Pradesh ki maikai degi MLA singi mafamda thamlakle loina na miyam gi mihut oiriba sing asina laingak sembangam loidaba oirabadi mathangi election da miyamna amukhan na makoibo mihut oina thagatlakanu haina so appeal tawrakli Imphal gi Bawparada leiba Shiv Sena gi state office ta paumi singa unabada party asigi state president M Tombina BJP MLA singna laingak semnabagi pandamda MLA singi oiba mifamama pangthoknaba tawbada pangthokhankhidabagi maram kari maram gino haiba wahang hanglakladuna India laingak na state asida yengliba mityang asi yaningde MLA singna sumiyam gi mihutama oina chapchaba thabak tawfam thoi laingak sembangam loidaba oirabadi miyam gi mihut oibadagi tokpana fai haina pendaba phongdorakhi loyana governor na chayolamagi manungda ching amasong tamda lairiba illegal arms sing pikhalaknabagi hairiba asi nakal animak chap manaba mityengda chathabiyo karigumba nakal amakhakki yengduna chathaba tarabadi maduda thorakpa afafatta pumba governor na pugadabani haina tombina phongdorakhi PRC Thani gi matung dai di extend torpo yai dissolve torpo yai adom matung da vote ka do su mande hojik su ai MLA mayam da ai hajiri sne ba noi leba ki oina khallaga leader ma khallaga atumatam da Thani sudringai manung da noi leader ma khallaga government nam leina ba hona ba se masi tawbiyo natraga di noi se history i le hor ne ba magic number leina government sem da se yam ikai ni ngai ni ko sati kai akhoi thori han si jagre hoi talle ba adu nahan gi meeting du su Mui मैम पुंसनरगा अखोई कमदो सिगे मणिपुर कमाई कंसिगे न खन्ननबगी फमनी अदु अतै नति नहारगा फमगी हाइदेबा सिदी अखोई कनो तारेबा आई हाइनिंगदे सिदी Politics ta ahongba amadi awonba purakpada nahasingi yamna chawraba thaudang changi haina RPI Thawalegi National Secretary Maheshwar Thaunaujamna haire wafamasi New Delhi de leiba 11 Sabdarjang Road pangthokhiba RPI Manipur State ki Delhi Youth Wing sembagi thauramda phongdokhibane thauramadu Maheshwar na makha taraduna chawkhatpa amadi afaba lamdam ama ohenbada afaba politics amadi afaba politician leiba mathau tai achan mirai naidana miyam gi damak Manipur da anova politics makhal ma hogdoknaba mahaki maikai digi hotnaba yaba thabak thauram sing hotnaduna lakli naha sing na politics da
khongdaba haurakpa asi pukning thogatningai ni loinana hanagi motlaba politics asi muthatuna anawa yawolama puraknaba punna hotna si haiki state party unit asigi nauna semkiba Delhi Youth Wing asigi president na Kumantem Boris yauna thaupu batara taru khankibaga loinana member chama hena join tauki loinana RPI thawalegi national secretary asina member singbu lengyana madi certificate khutsinaduna taramna okay Lanjenariba singbu masagi mayumda hanjilhalu kuki singda separate administration piba yaroi haiduna moredagi lanjenaraktuna wangjing kodompokpi sports complex relief camp amade lamding higher secondary school relief camp ta changjafam lauduna lairiba singna wakat khongjang chathakre khongjang adu wangjing kodompokpi sports complex relief camp mamangda Thoklaklaga National Highway 102 Imphal More Lambi Tangkhai Thingzinduna Chathakibane Khongjang aduga mari lainana COPMEV gi convener Thangjam Budhamaitai na state asa thokliba lana sina maram oiraga khulngakpa thoklakibane thokningdana thoklakibanate khulngakpa sing laingak na faba punba yaroi athubada IDP sing resettlement taholo kuki sing na taliba separate administration gi demand piba yaroi amade NRC system chatna halu haiba wafam thamlakle khongjang aduda sarukya kiba sing na protect village volunteers no separate administration implement NRC resettlement of IDP samade khungakpa icha sing faba yaroi haina thaba play card sing sizina kibaga loina na kholau kaya su lauke Khulngakpa sing faba punba yaroi haina wanguda miyamgi oiba mairagi khongchat chatkre wangu apunba maira paibi singna sinduna wangu constituency gi akoibada chathakiba khongchat aduda sarukya kibi singna kholau kaya su lauke Tampaki mafam singda combing operation chathaba amadi khulngakpa sing faba punbagi thabak chathaba yaroi karigumbada asiguma thawong chatharaklabadi mama oibi singna siba changba khangdana chapchana thengnagani haina poirei leimarol maira paibi apunba lup amasung All Manipur Women's Voluntary Association Amowagi Maikaidagi akanba wafam thamlakle lup ani asina sinduna Imphal West ki Khuyathong Pukri Mapalda pangthokiba pawgi mifam amada poirei leimarol maira paibi apunba lup ki president Soraisam Memchana khulngakpa thoklakliba asi India leingakna Manipur lairiba irang asi matam chana laksin bangamdaba loinana nakal ama khaktada tongsinduna micham miyamgi punsi amade lanthum kaya manghalakpadagi thoklakpane maram asina India leingakna combing operation chathaba amadi khulngakpa sing faba punbagi thabak amade thawong sing khudaktagi lepkadabani haike Amowagi president Y Kunjarani na Manipur da PR thamjallakliba asi India leingakna tawningba thabak tawba yanaba amade Manipur miyambo wahanabagi dabak thamjilakpane India da hek tinbadagi ngasi fawbada India leingakna loilam leibak amada chathagadaba thawong sing state asida chathaduna lakli haina haike Mama khudingmak akhoi khudingak pa phaba yaroi akhoi khulai di lokhalaga kari kuki khulai di lokhatri bodo moina tawi ba thabak che yamna aran ba thabak ni mama wa khoi myamna punna khudingak pa phaba yaroi haiba se akhoi chak manana akhoi thengna ba thoi moi gi governor koi gera lai la gera ma gu chaba poina Technology. Solising amang sama pa ni pumapan dagi namda na India na tinsan ki batagi ngasi kapaw da ako se loy lang ka pangkak amang oy na makoy na tawning ba tawda na lengang lehaninge lehandre lengang muthatninge muthatle makoy na sana da na labani masi khutak ta lepiyo ay koy gi iramdam akoy na ngaksaban na tana atop ka na matala aga nga piroy aduna ay koy iramdam se ay koy nupi khunai na khongchet machilang kanda akoy amata oy na wakhalon manara kanda Iram dam sida la iba bira iba sapu mayam de akoi ngak thok na na ba akoi gi iram dam sida leiba mekum khuding mak se akoi aso ngam thok na ba akoi nupi khuna gi thodang do un na ba hona minerase Jahiani Sujilaklaba Irang Asiga Mari Lainana Apunba Manipurgi Imasing United Mothers of Manipurgi Maikaidegi Langthabal ASig MLA Karam Sham the memorandum of Pisinkre memorandum Aduda Luraba Laibaki Tanfamasida MLA Sing Natumin Laisin Bayaning Day Atubumatam the PR Lautok Nabahona Bio elected government ama Atubumatam the Laihalo Kangang Nana Ladiba Kulngak Pasingi Warosin Atubumatam the Pura Haibuafam Sing Yaudi
India leingakna naga taba mafamsing ya koibada border fencing tawriba asi khudakta leptrabadi naga singna tumina leiroi haina All Naga Students Association Manipur Ansam gi President TH Angtesang Maringna Fongdokre Manipur Press Club ta pangthokpa pawgi mifam amada Angtesang na makha taraduna naga taba mafam singi akoibada border fencing tawrakliba asi khudakta lepkadabani mapalamdagi illegal immigrants sing changsilakliba asi border fencing tawbana thingba ngamloi lona yadaba mongda state asida changsilaktuna lairiba refugee amadi illegal immigrants sing asi takthoknaba NRC chatnaba mathautai naga taba mafam sing da FMR asi amuk hanna Chana hangadabane loina na state as a thokliba irang sibo atuba matam da loy sinduna peace purak na bahot na biyo haike nakalamarom da nga si ansam gi thongmi sing na governor da so haidi ba wafam sing asi yawo memorandum ama pisin kre memorandum pisin ba adu da governor na so positive oiba paukhum pirakhi haire The Naga civil society organizations has been raising the voice to hold on the construction of border fencing. Despite of various voice, various press release, various medias, various memorandums, the government of India pay no heed to the voices of the Naga people. If the government of India still goes on the border construction, the Nagas will not remain silent. We will take a various kind of hesitation. By taking this, by saying this, we are not against the government, but against the decision supersede the rights of the indigenous people. So we are here standing up for the rights of the Nagas. Lona Thinkraba Lal Haulub ke CPPWG ge active kadar ani security force na fagat pangamkre police tagi fangba pawgi matungina kadar ani adu ngarang Bisnupur district ke Bisnupur police station na konba ningthaukhong ward number 4 dagi fagat pangamkhibane faraba kadar ani adu Oinam Chandra Kumar alias Maijau alias Mangang chahi 53 amasung Pukhrambam Bisheshwar chahi 39 ne makhoi ani dagi SBBL ama airgun ama magazine yawo .32mm gi pistol ama .32mm gi kapa yariba maru ahum 12 bore gi cartridge sama mobile phone mari amuba machugi wallet sama Aadhaar card sama voter card sama amasung ID card sama fagat pangamkhe faraba miyoi sing adu makhoi dagi fagat laba potlam sing adu loina na Bisnupur police station da khutsinakre haide Kangpokpi amasung Technopol district ke tongan-tongan mafam sing da logi wangmada tharamba popi pambi sing yanthatuna manghankre Manipur police tagi fangba pawgi matungina ngarang Kangpokpi district ke cycle police station konba na 5G Hill Range da logi wangmada lam ekar kuntra mangarom da tharamba popi pambi sing yanthatuna manghankhe popi pambi sing adu Forest Division Kangpokpi SDM Kangpokpi amasung security force singe apunba kangbu amana yanthatuna manghankibane amarom da tha sigi haukiba Tangkun Marida Technopol District ke Technopol Police Station na konba Khudai Laifam amasung Khudai Khulen Hill Range ki lam ekar tara amade lam ekar kunlom tharama popi pambi sing yanthatuna manghankhe popi pambi sing adu Forest Division Technopol SDM Technopol amasung security force singi apunba kangbo amana yanthatuna manghankibane Thoubal District ke Manung Chanba National Highway number 102 gi Lilong Kalikhong Manaki Oil Pump da Thamlamba Makhong Mari Panba Gari ani Thoubal Police ki team amana fagat khre huralakpa gari oigani chingnaba Makhong Mari Panba Gari ani adu Thoubal Police ki commando kangbuna patrolling chatpada thengna rakhibane fagatlaba gari ani adu de registration number WB06H4223 oiba angoba machugi I-20 ama amasung MN03A 16677 oiba golden silver machugi Maruti Alto LXI ni fagatlakliba gari animak Lilong Police Station da sinakre Imphal East District ke Irilbong Police Station na konba Khongman Mangjilda Mahindra Thar amana thombada miyoi mari asok apan nangkre thaudok asi numidang wairam pung manga makhairom tab adwaida thokibane haire Impact News na mafam adudagi fangba pawda thar adu singjamai mai kairom dagi miyoi ahum tongduna kongba rota thaurakpane gari aduna Khongman Mangjil gi lambi matai da khamduna leiba two-wheeler mari da thomjin kibane haire mafam aduda leiba miyamna thar adu bu thaurakpa amadi tonglakpa miyoi sing adu fajinduna Oriental Club ta thamke khudakta mafam aduda Imphal East District Police ki kangbo amalaktuna wari sanake
Pirasi Mangal Mahairoi Singh Haina Mingthonba Manipur Youth and Students Union MYSU ge academic campaign ngasi haudokre Manipur Press Club da pangthokhiba thauramadu saruk yakhiba MYSU ge president Wahengbam Tanuna campaign asigi makhada Mahairoi Singh da lemna mahitam hanba mateng piba amadi Mahairoi Singh ga mari lainaba thabak thauram sing pangthokani Tungi yumbi oirakadaba Mahairoi khudingmakpo mahai mapung fahanba masamu fana thamba lamdam asigi puwari masak khanghanduna lamdam asigi laingaklon kunailon amadi hauraklon khanghanba amadi mama leibak nungsibagi wakhalon chelhannabagi pandamda campaign asi haudokpani haike Manipur gi fibam asida lamdam asibu kanba ngamgadaba miyam gi punsi lanthum senaba ngamgadaba laingak ama miyamna pamli laingak leitabagi khudong chawa lauduna center laingakna Nakal Namagi Mithengda Manipur Tugaina Bahona Raklabade, Miyamgi Achoba Iho Lakani Haiba Wafam Su, Tanuna Fongdoke, Amarom the English singing Kunmari, September Kunma Panda, Lamyan Bahizam Irawat Ning Sing Tabunga Mari Lainana, Manipur Kunaida, Draki Chaiting, Nang Liba Ase, Miyam na Wakal Tada Bagini Haiba Hiram the Pangtokiba, debate competition da Makok Matang Taraba Sing Su, Manamatum Su Yentoke. Tungi yumbira lo arakadoriba Mahairoi khudima mahi mapung phahanba nisadagi lapthoknaba honnaba lamdamasigi puwari hauraklon kunailon semitlon lengaklon gi maramda khanghanba mamaleba maramdambu nusinaba honnaba loinana malemgi pak saukraba tongan event singda athoi hentanaba amadi afaba lamdamasigi misat poroknaba honnaba da unit asina bangal thauna hapiba loinana laiminariba kundaminariba purukam khudima nusisana nabagi damakta wakalon chelhanba Manipur gi apun masak tang ngak pakan batong hantongam hiram kada akhoi campaign asi manung sana yauri Chandel District ke Komla Thabi da laiba Southeast Manipur College ki nauna principal lama appoint tawrakpagi order handokada bani haiduna college asigi Mahairoi Singh na khongjang changsinkre loina nauna khallaba principal asibu college asida thabak puhanba yaroi haina college asigi students union akan buwafam thamlakle panba yabadi college asigi anoba principal lama appoint tawba yaroi haiduna Mahairoi Singh na tha asigi kunmari dagi principal room amadi administrative block solon sinduna lakhibane Imphal East District Lairiba Weaver Artisan Singbo Lainga ki scheme amadi financial literacy ki matangda ningthi na khanganabagi pandamda nongmagi oiba awareness program pangthokre Handloom and Textiles Department ahanba oina Industry amadi Forest Department ka khud samnaraga department sing asina lamdam asigi Weaver amadi Artisan Singda piba yaba matengi matangda Khanaba haure haina Handloom and Textiles Department ki Deputy Director Handloom TH Basantana Fongdokre District Handloom and Textiles Imphal East na sinduna Imphal East ki manung chanba Bamon Kampu Mayai Laikai da Laiba PYC Club Community the Pangthoki Bathauramadu da Basantana Makhatana Masigi Weaver I Kartamadi Yarn Passbook Paiba Fisabi Singna District Handloom and Textiles Office ta Chatlaga Ataba Mamalda Lang Lobio Scheme Sigi I Kartamadi Yarn Passbook Paidaba Fisabi Singna so I Kartamadi Passbook Sanaba Atuba matam da hotna biyu haina paujen ke amarom da department asina tongan ba bank ki official singa khud samnaraga fisabi singda mudra loan yauna tongan ba khudong chaba kaya supina ba thaurang paikhatle haiba wafam deputy director asina thamke thauramadu da saruk yakiba Imphal East Divisional Forest Officer Central Bikram Nadhena Forest Department Vandhan Vikas Kendra gi makhada local artisan amade Entrepreneur Singda skill upgradation capacity building primary processing amade value addition facility same sabagi khudong chaba pire scheme asigi manung channa forest products singbo raw material oina local artisan amade entrepreneur Singda Fanghanduna Makoigi Punsiro Lamadi Senmitlon Fagalhanbagi Pandam Thamli Haike Thauramadu da Imphal East Handloom gi project manager Y Asalata department ki official staff designer yauna Maikai Adongi Fisabi Kayana Sarukyake Tongan ba bank ki official singso resource person oina Sarukyake CM Yarn scheme se masigi scheme masigi makhada lang subsidy 30% pibani kano khoigi natural fibers ta haibadi cotton gi oiro silk gi oiro masida chama to kunthra polyester viscose silai mi amsina akhoi kano 20% pieba masigi scheme asi akhoi haure project manager singda district da lang thamba horabani
इम्फाल ईस्ट की जो अखोई पोरोमपात लैबा डिस्ट्रिक्ट हैंडलूम एंड टेक्सटाइल ऑफिस दा लंगसिंग असि फंगलबनी. We also have a scheme called VDVK, Bandhan Vikas Kendras. Through this, what we do is we promote collection of raw materials from the forest and its processing and value addition. So we can come on a platform where we can supply, our VDVKs can supply raw materials to the handloom weavers and other skilled people who want it. Kakching Khunau gi Manai Ching the Laiba Kakching Khunau Municipal Council ge Waste Management and Treatment Center the Nauna Saba Segregation Set cum Composting Pits ngasidagi mathau tauba hawankre Segregation Set cum Composting Pits adu Kakching Khunau Municipal Council ge Chief Engineering Officer CEO Romesh na haunabi matung inna mathau tauba hawankhe thawramaduga mari laina CEO Romesh na numit khudingi yum dagi puthokliba waste sing ase kanglon chumna thamhaudragadi tungi punsi da hena khudong thiningai oi fibam asida gi Kakching Municipal Council na kon mafam sing dagi thokliba waste sing ase su kanglon chumna loisinba ngamnaba 15 Finance Commission gi ani suba installment gi makhada segregation set cum composting pit ase sabane miyamna so yum dagi puthokliba amot akai sing asibu mafam marang khangdana langthokpagi mahutta kanglon chumna thambiduna municipality gi amot akai collection lakpada PBU haina paujen ki Municipal Council sigi waina solid waste ki segregation set cum composting pit masana ba pwede kana hona jarak padu handak tin finance ki antai check installment ki makhada ge pena sa pungam jare aduna hai ba fund sigi makhada pena work program hai ba composting pit si sabu ge sapsa bani sigi composting pit si sabu matam da kone yauri ba composting pit sina amma anni ahum bari pit mari ni aduna pit si sabu matam di ku set si yaw da ba ya da bina set si yaw ja bani Hayeng February 18 sagol sa numit ki oina Imphal West District amadi Bishnupur District ta ayuk pung mga dagi numidang wairam pung taruk fauba curfew komthokani haina District Magistrate ani na thadorak pa Cherol Singh da khangalakle thadorakli ba Cherol Singh asigi matung ina curfew komthoklingai manungda mi punba wakat mifam chathaba amade rally na chingba amata chatpa yaroi hairakle adubu curfew manungda essential service oidiba Haksel Mai Kafan PD PHD Petrol Pump Municipality Press amadi Electronic Media Court ki thabak thauram sing yauna flight ki passenger singi oina de chathok chasinda adumak komthokani hairakle matang swai sida break ma laujage break ki matungda aying asagi ahongba lakpana mahosagi fibam amadi cultural identity da pirakliba safugi matang da Manipur University da National Conference haudokibagi pau amadi Manipur amasung malemgi tongan ba ipau sing pudun lakjage Impact News pumiteng tadon laibyo Northeast ki ahan boina Manipur da leiba Liver and Gastro Hospital ILDS na adom butaram na okchari aikoi ge chekshilaba amadi advance oiraba lying pathap asibu adom na thazaba thambiduna hakchang phabagi lambi da jangshin minas JJ School Gari Makalekai Imphal gi academic session 2025-2026 asigi damak toddler class tagi hogduna class 8 faubagi admission form thajare pre primary mahiroi singi damak day care gi khudong chabasu thamjari hena akupa marol sing khangbining labasu school asidagi khangbegani mayamba mukahana taramna okchari bulletin asigi makhata ba pau miyam da pizare aying asagi ahong balakpana mahosagi fibam amadi cultural identity da pirakliba safu singdege ngakthokna bagi pandam da numini chathagadaba national conference ma Manipur University da Governor Ajay Kumar Vallana hodokre conference asi university asigi Department of Life Sciences amasong International Council of Bio Deterioration of cultural property na sinduna implications of climate change and conservation of natural resources and cultural heritage 2025 hai bahiramda MU ge auditorium da hodokibane thauramadu da governor na climate change na miyoibagi khunai da pirakliba chaitheng thengnaba haibasi global challenge samani maram asina ngalingai matamdagi khudong chadaba sing asidagi ngakthoknaba hotna hoba haibasina khwaidagi fai loinana missing hengalakpa amade natural resource na limited oirakpana pirakpa chaitheng asi mipum khudingmakna
khangminaduna government amadi mari lainaba NGO sing amadi mipum khudingmakna isa isa ge lawfam thokpa thodang lawminasi haina appeal tawki thoramadu conference asigi academic partner oiriba Institute of Ecology, International Journal of Ecology and Environmental Science, Loktak Development Authority, Directorate of Environment and Climate Change के official amade MU की Vice Chancellor Professor and Lokendra Marilenaba faculty sing official sing research scholar sing amade Mahairoi Kayana Sarukyake Thauramadu conference aduga Marilainana journals to release tauke conference asi haudokringai mangwinana governor na MU की botany department na su changduna yengsinke. So this challenge of climate change, it threatens both our natural environment and our cultural identities. So it's imperative that we all engage in meaningful dialogue and collaborative action to address the challenges. And I think this conference is a very good step. Conference provides a timely platform for academicians, policymakers, environmentalists and cultural heritage experts to come together, deliberate and propose actionable change strategies and what critical issues we need to address. I commend the organizers for their vision in hosting this conference and for fostering dialogue on such urgent matter. Aikoi Lairik Ningthi Tamsi Haiba Manipuri Students Federation ki academic campaign ki makhada lemna computer takpi tambiba ki course pangthoklagani haina cherolamada khangalakle sarukyaning basingna mobile phone number 8413 855 natraga 8787789103 natraga 9856292297 dagi akupa marol sing khanglaba yagani hairakle. Enhancing learning through Swayam Haiba Hiramasida Nongmagi Oiba workshop ama Imphal East ki Kurai da Laiba NG Mani College te pangthokre workshop adu internal quality assurance cell IQAC NG Mani College na Manipur University ka punna khutsamna duna sinduna pangthokibane thauramadu da Manipur University ke registrar professor W Chan Babu yauna Swayam ki coordinator professor H Basanta Kumar yauna college taramathoi ge faculty member amadi Mahiroi Singh na sarukyake. Justice Committee on Anglo-Manipur War 1891 Martyrs and Freedom Fighters of Kanglaipak Manipur na sinduna assessment camp pangthokpaga loinana aid amasung assistive device sing khutsinakre thauramadu maruoina chahi humfugi mathaki ahal singgi tangai fadana changraba yadraba sing adu masada fanghanabagi pandamda chathakibane thauramadu social welfare department amade regional center for skill development rehabilitation and empowerment of person with disabilities takial gapunna kutsamnaraga chathakibane. Irawat Foundation Thaubal branch ke ahanba foundation day gi thauram pangthokre thauram adu Irawat Foundation Manipur gi mitheng makhada Irawat Foundation Thaubal branch na sinduna Thaubal district ke khongjom da laiba samaram mamang laikai laibungda pangthokpane thauram aduga mari lainana Irawat Foundation Manipur gi president KH Gopen Luang na chinjak tamipan tangdaba isagi pothoktana ningtamna chazaba amadi manaba khunaya ma oinaba hotnaba mipum khudingmakna khunaya sigi damak hotna minabagi wakhalonda foundation asi linkhat khibani haike thauramadu gi manung channa Thaubal district ki oina khwaidage chathok laina puthokpa ngamba laumi mangada certificate amadi khudol pot tamduna pukning thawatke. Manipur dagi UAE da lakpa singbo matam khara laibagi khudong chaba pinaba kanglai sangai haina mingthonba guest house ama Dubai da hangdokre guest house asi Dubai da laiba Manipuri macha sing khara singna pullaga hangdokhibane kanglai sangai Azaman UAE convener Jotin Thokchomna phongdorakpagi matungina guest house asi Maruoina Manipur dagi UAE da thabak thiba lakpa miyoi singa thabak fangdringai matamda laiba yanabagi pandamda hangdokpane loinana thabak thiba lakliba miyoi singda lamit tumit takpiba matau karamna thabak fangane interview karamna mayoknagani UAE ge rules and regulation chanabina chingba sing mafam asida khanghangani haide loinana Manipuri singna UAE da lakpa matamda kanglai sangai da pau faurakna ba hairakle. Italy gi Milan da laiba Medlia Hotel da pangthokiba exclusive international fashion show da Manipur gi saknai raba designer Robert Naurem na
lamdam asigi ningthijaraba fizol sing utkre ETV Italy na sinduna pangthokiba exclusive international fashion show aduda malingmi tongan balaibak taradagi khangatlaba designer taragi ningthijaraba fidget laiteng sing utkibane Manipur haiba title da utkiba Robert ki ningthiraba collection aduda lamdam asigi saknai rabi artist Suchitra Wangkhemna luchingduna model taramanga ga loina fidget laiteng sing adu set ilaga rem ta chatuna miyamgi pukning sumhatke Prajapita Brahmakumaris Ishwarya Vishwavidyalaya Manipur na sinduna addiction free Manipur haiba wakhalolda Marfumapan Suba Mahasiva Jayanti gi thauram pangthokre Mahasivratri gi thauram asida mayai kaba chinjak katpa amade chabagi chatnabi thadoksi haina Brahmakumaris Manipur gi senior Raj Yoga BK Nirmal Sashina Thamlakle Imphal West District Manung Channa Faidingada Leiba Brahmakumaris the Pangthokpa Thauramadu Apunba Manipur Kanba Imalu ke President Laurembam Nganbi Laima Ima Kaithelgi Publicity Secretary Puinabati Konsam Yauna Mioy Kyana Sarukyake Tauramaduga Mari Lainana Nirmal na Makhatana Siva Jayanti Natraga Sivratri Haiba Dharmage oina kumhai asi Bharat Sinba thongna amadi mapal laiba kayada su chahi khudingi pangthoe Brahmakumaris Manipur na su Nashamukt Bharat Abhiyan gi manung chan addiction free Manipur haiba wakhalol da thauramasi pangthokle adubulam da masta chatnabi gi matung ina Sivratri numita ganja kani sagol hidakna chingba nisa khara ishorda katsinbada natana thakchin chasinbaga loinana ahing tumdana Sivratri kumhai pangthokpa asi tawhaningde Ishorgi mafamda hailay amadi ahaw atum katlaga fattaba wakhal kalakpa mihaubadagi thapna laysi haina paujelki याना पांथोइबा शिवरात्रि की सेलिब्रेशन अदुम पांथोकबदा कैसु अकाइबा लेते तौबदबो हारिबा निसासिग सिदंग अखोइना ईश्वरगी मिंगदा कटपा थकपा चाबदा अखोइ खरसा तिंबिगनु अदुगी मुहुता अखोइगी इसागी मनुंगदा लेबा फत्तबा हैनबी हैबिट असाउबा कलपा मिहोबा हदि फत्तबा हैनबी वाखन मयाम लेरिबा दगी निसा चाबगी इसादसु सोअनबा पैसासु अरेमदा तिंगनबा इमुंगसु शांति पीदबा समाजदा अकाइबा ओइबा निसासिंग सिगतंग अखोइना शिवरात्रि नुमिसिदा ईश्वरदा थवाई खुदिमकी इपा ओरिबा ईश्वरदुदा नुमितुदा अखोइना कथोपियो हाइबा सि कथोरा कांददी अखोइ इसासु अफबा म ओइरानी अदुगा आइना मरम ओइरगा सोसाइटी समाजदसु करिगुम्बा अफबा खरा दुम तौबा ngамangani हाइबागी अदुगी थीमदा पांथोकसबा Brahmapur Holy Dalgi member ahumda Manipur State Kala Academy Award 2022 gi mana pirakpada dal asina nungaiba amadi harauba fongdorakle Manipur State Kala Academy Award 2022 gi mana fanglakhraba member ahum adudi aribam J Chandra Sharma Kaisam Jadumani Singh amadi Tekcham Rameshwar Singh ni Hojik sanabagi pauda Mapan Suba MNCAW Pralhada and W Ramananda Elite Cricket Tournament PTRC Patsoi Part 4 amade Kraw Khamnam Kaithel ani Mai Pakre W Pralhada and W Ramananda Memorial Trust ki Senthang Makhada Manipur Cricket Association Senduna Lairenjam Public Ground nga si sana ki bani futaruk Suba League ta batting hana sana ki ba race kwai naga mapalna match ke apiba over nifu yaudana over kuntranipan ga ball anida wicket taramak turaga run cham ga nifu mari lawbangam ke masgi paukumda PTRC Patsoi Part 4 na over kunmapan ga ball manga da wicket taruk turaga run cham ga nifu manga lawduna match si wicket mari da mai pak pangam ke match si da PTRC Patsoi Part 4 ge all rounder Jotin Fairoi jamna wicket mari ga loina na run kun lawduna man of the match ta ke tournament asige Moijing Public Ground Thobalda nifu taret Suba League tana Betting hana sana ki bakraw khamnam kaithel na apiba over nifu yaudana over kontra taret ka ball mangada wicket tara magturaga run cham ga nifu mari lobangam ke anisu betting sana ki ba KCC kong ba kaithel na over kontra taret ka ball mangada wicket tara magturaga run cham ga kontaret khak lawduna match si run tara taret ta mighty ke match si da run nifu hum doi ga loina na wicket ahum law ki bakraw khamnam kaithel gi all rounder L Ajayna man of the match ta ke chatharakli ba tournament asige hayeng makhata ba league match ani sanaragane
Marisuba MNC Under 14 Boys Cricket Tournament ke final da YWC Langthabal amadi AKSTO Khangabo kanina lamba taunaragani Manipur Cricket Association gi mitheng makhada Khudaiban Ground Tauthong da sanakiba ahanba semi final da batting hana sanakiba RCA Lilong na over kuntra da wicket ni panturaga run chamaga nifunithoi lauki aniswa batting sanakiba YWC Langthabal na over kuntaret ka ball anida wicket taruk turaga run cham gani futaret lauduna match asi wicket taruk ta mai pak pangamkhe match asi da YWC Langthabal gi bowler L Chingthang na over taruk ta run kunmanga piraga wicket mari lauduna man of the match takhi tournament asige sedo ground kong bada sanakiba ani suba semi final dana batting hana sanakiba KSDO kyam gaina over kunda wicket mapan turaga run humfutara nipan Laubangam K Masigi Paukum the AKSDO Khangabokna over Tarahumdoiga Ball Mangada wicket ahum turaga run Marfu Lauduna match si wicket Tareta Mai Pake match si the over Tarukta run Tara Mapan Piraga wicket ahum Laukiba AKSDO Khangaboki bowler Punsiba Akoi Jamna man of the match Take Tha Sigi Kunipanda tournament asigi final match Sanaragani. Marisuba MNC Senior Women's One Day Cricket Trophy da Thau Thangmaiban Mai Pakre Manipur Cricket Association gi mitheng makhada tournament asigi ngasi Thau ground Thangmaiban da sanakiba manga suba league ta batting hana sanakiba Thau Thangmaiban na apiba over kuntra manga da wicket ani turaga run chani ga humfu mapan lauke inning asida Rubeni Usamna run humfu manga Kalpana Kaisam na out oidana run cham ga mapan aduga force Ketrigao ge bowler Rahamatun amasung Nasmin Khanamna anina wicket amamam lauke masi paukumda force Ketrigao over kun mariga ball marida wicket taramak turaga run yankai manga khak lauduna match si run chaniga tara marida mai thiki inning asida Sadia Sahani na run tara manga aduga thau thangmaiban gi bowler Monica Ningthauzam na wicket ahum lawbangamke match asida out oidana ball humfutareta run chamaga mapan laukibi Thau Thangmaiban gi batter Kalpana Kaishamna player of the match take Manipur gi maming lairaba team taret na sarukyariba cricket trophy asigi hayeng sanagadaba taruk suba league ta PTRC Patsoy amadi AKSDO Khangabokani na lamba taunaragani. Kuntra taruk suba state level mini boys and girls handball championship ngasidagi sanaba hokre Manipur Handball Association gi Mitheng Makhada Service Recreation and Organization of Youths Singjamai Thongam Laikai na sinduna Pisum How Ground the championship asi haudoki championship asi ngasi sanakiba mini boys kanglup ki ahanba league ta CYDOL Lilong Chajing na SROY Service Recreation and Organization of Youths Singjamai Thongam Laikai Pupanjil Kunhumdoi Mapanda aduga mini girls ki kangluptana YLK na IMC bu tarasino da mighty pi bangam ke championship asida mini boys ki team tarama thoyamadi mini girls ki team tarana group league match sing da lamba taunare championship haudokpa gi thawramaduda sarukya khiba IMC gi mayor L Lokeshorna sanabagi lamda nauna khongdarakliba angang kayana mana pamjaba masana sing da khongdari sanaroi sing na su makhoi bu takpi tambiriba oja sing na haiba wafam matam pumna makta induna chatlabadi afaba sanaroi ama oiba ngamgani haina phongdokhe championship haudokpagi thawramaduda Service Recreation and Organization gi President NG Indra Kumar Manipur Handball Association gi General Secretary A Birendra amadi Chingamathak Youth Learners Club ki Vice President W Joysu sarukyake Manipurna sakta ibasi sports amasung arts and culture na takpani adubu sports masana asi ishona pithorokpa sporty oiwa skill lama khoi metai masada pithokpa dawna tawi masi manghandaba sanaroi singbu yokhatpa matam punamakta khoi ngahaki matam lembagi oina sanaba nataba ai determine ma yawarga sanaba practice tawba adu pamjai Wangkai Mayum Tanujana Manipur Hanba International Pro League Hockey Tournament ki Technical Officer oina khalakle Bhubaneswar da chathariba International Pro League Hockey Tournament Technical Officer oina khankibane Tanuja si Imphal West ki Sagol Bantera Laukham Lairaktagi Wangkai Mayum Ragumani amadi Wangkai Mayum Gitani gi machanupini Mahakpu Laukham Lairak Welfare Association na luchingduna Laikai miyam ga loina na haraw tayam na oktuna pukning thawatke Arabada Bulletin asigi headlines samuhana miyam thamjari
Irang manungda lakhiba amadi logi wangmada paiba khutsu khulai sing district ke police station singda khutlai paiba sing na sinarakpa leptri Bishnupur ge SP da khutlai kaya khutsinarakhre. MLA sing na hojik fauba popular government ama sembang ngamdaba haibasi yamna ikai ningai ni ngamloidaba oirabadi miyam gi much oiba tokpiro haina Sipsena Manipur Pradesh ki maikai dege thamlakle. RPI Manipur State ki youth wing ama Delhi da hangdokre naha sing na politics ta yausinduna hanagi motlaba politics asi muthatuna hotnasi haina Maheshwar Thaunaujam na phongdokre. Amasung climate change na pirakliba chaitheng na bahaibasi global challenge amane ngalingai matamdagi ngakthok na bahot na hoba haiba asina khwaidagi fai haina governor na phongdokre. Matang suai sida bulletin solution jare Manipur amasuk malim gitongan tongan from singa thokliba ipau singidama impact news mitheng tadun leibyo.